Manipur ki Erang asi mapum phana Laksin nabagidamag state asigi manung mapan animak munna khangba Manipuri Macha IPS officer amabu DGP Oihanbada haina hanagi deputy chief minister yumnam Joykumar na phongdokhrei wafam asi wabagai AC daki mayengbam Ranjitpu tarawmda shuba Manipur Legislative Assembly mikhalda People's Democratic Alliance PDA gi mirep oiragani haina laukthokpagi mifamda mahakta phongdokhibani Wabagai tera urakta leiba ima kalika gi laibungda ngarang numidang pangthokkiba thoram aduda PDA gi president su oiriba yumnam Joykumar na hai Manipur gi hauzik leiba fibam asida apunbagi saktam kanbadi lairadana khara leirabadi Imphal manungdagi lanthokpa ngamdabagi fibam ama laklagani hauzik chathariba economic blockade amasung counter blockade asi Manipur police ki mapangal sonbadagini paliba lengak asina Manipur police ki mapangal kanna thamdabadagi fibam asi oirakpani Manipur ngasi thokliba Erang asi mapum phana laksinana bohotnabada street asigi law and order ngakadaba Manipur police ki matik mayai leihanba yamnamak mathautai loinara lamdam asigi manung mapan animak munna khangba Manipuri Macha IPS officer amabu DGP Oihanbada Warashin Purakpada Achoba Mating Oigani Haike Makna Makhatana Haikibada National Party ki MLA Amasung Minister Singna Center gi Yaka Yengduna Thabak Tauriba asi Makhoi gi Mathona Maringjal Phudok Pangamdaba Amadi Luching Bamagi Makhada Amatoina Punsilaga Center na Hairakbada Thingnaba Ngamdabadagi Fibam asi Yorakpani Tungda Horakadaba Mirol gi Damag Afaba Manipur ama Thamlamnabagi Damag Regional Party Moriba PDA gi Mirep Singbu Lakadori Bataram de Shuba Manipur Legislative Assembly Mikhalda Mai Pakhan Biu Haina Joykumar na Makhatana Phongdoke leadership collective leadership leadership leadership